Hey guys, so ngasigi zodiac reading shida koi Aquarius hariba zodiac sign sigi 2024 da kari pige habadu yengminarase Aquarius ki oina kaiki leike habado ko 2024 gi oina Aquarius ki main card hana pick tawarse. Six of Swords, Five of Cups, the Chariot, Aquarius ki oina Ten of Wands, Four of Swords, Two of Swords ko. Koi Aquarius ki oiba energy card amuk yengase unicorn sing na Aquarius sing gidamagda 2024 da kari vision pige habado ko. King of the Unicorns, Closeness, Wishes, aduga koi affirmation card, no, unlikely, let go. So Aquarius ki sudum 2024 say like it's gonna be a mixed emotions like roller coaster of feelings kind of haina bado ko. Harauba, nungayba, awaba, paindaba, apinba, mayam pumnamak, loinamak mixed taraga roller coaster of emotions, mayama jor hidhaminaraga chatpado. Adugumba type of chahi ama oigadori ba Aquarius singidamakta oina ko. Ahanbada Aquarius singse handaki 2024 hariba chahi sida isagi pasta loinaramba tinaramba miyoi khara natragana miyoi ama isagi life ta get back tork na kanna hotnarakadobagi mami uiba ko. Haidi isagadi maram ama natragana amadagi already ways se part tawnakraba haitare ko. Maybe isaga khangnaramba nushinaramba mi oibiyai natragana yam luna tinaramba maruk mapang oibiyai but situation kharadagi loinabada naknabada phatre kaina khalluba miyoi khara adum isagi life ta halakningbagi or halakadobagi khong thangdoga leibagi mong taweba ko. Aduda isana entry piruba piningba haigadra ko habdi mi she isaga past related or mi ko bani na isada so some emotions kar awake taraga mi do isagi life ta mu enter tarak na ba pina bagi mong lebo ko card sina vision piri se ko amaya tawbadagi isagi life ta already hana past sa khang mai khang narama ba maram ama natragana ama dagi lapthok na khiba marup mapang natragana miyo yama isagi life ta halakpa yabagi chances laiba ko adubo adugi miduna halakpa matamda isada ahamada amna harauba joy happiness mayama piram ba haidi kaina khiba mi ma reconcile tawbada isada aduki matik khamba ngamdaba emotions happy emotions mayama tholak pa yai adagi isa se amna as aina ngahandagi ma se halakpa ngai jaramba do hale da ko kaina khanjaba adagi mi singse amuk loina bada mi siga or mi khara siga amuk loina bada isada kanaba phabala ani kaina isana yam high expectation thamurani ba ko adubu adugi ona taina bada lakadoriba isagi pastagi halakadoriba mi sina isadagi advantage lauraga chatkibagumba natragana isana expect tawrubadugi ona tainana moina tawthorakpa siga yamna chanadabagumba isana khalluba wakhal siga moina tawthorakpa mawng matawdugi yamna khetnaba adagi isase moigi mawng matawduda disappointed oiba adagi moina isagi damakta mangnaba tawramba isagi lakadoriba tungi punsida sumaina past ka related oiba mi se halakpadagi amang ata thukpagumba natragana lambi ma thugairambagumba adugumba khara thinagani baduna Aquarius in 2024 sida isagi pasta phanamna nushinaramba mi oragasu phanamna close oina loinaramba marung mapang oragasu yarigai entry pi danaba tawbiyo do yada upai laitadana entry pi re haragasu kaisu expectation thamuno mi dudagi have advice card tai phangebako nakan kharadadi thabak inkhanggi oina isada dum chokhatpa pi daw yaba adum jaga kharada hauji hauji leijariba mafam sida isana phajna effort dedication pibiragadi career gumba dum phajna well organized and settle oina leiba financially flow dum leiba daw yaba tawge khanma thabakta dum matang matam chana pangthokpa ngamba adugumba dum aphaba mayam ama su leidi leiba ko
imong manunggi oiba responsibilities hanadagi pubirambe yai pubiramdaba yai tawbadabu 2024 sida jaga ama natragana amada responsibilities kuma khare hengalakpa isana tawge khanba thabakse atopa thabak amana hekti yatsulakpa gumba adagi hoi animak adum yana yana ba manage targa pakthokpa ngamkiba taragasu jaga khara adum isada ayat apan khurau thangba gumba sigumba adum leiba imung manunggi oiba responsibilities kuma se handle tawbada isada awaba oiba hoi awaba haraga isa ithana effort to thadabada ware natragana paisa nungsagi ba problem khara leire haragasu solve tawna means padi dum tholakani ba but still ngahak ngahak ki ba achin ba awaba khara dum mayok nagani ba ko mathangda 4 of swords hariba card che thole a so sigi 4 of swords hariba card chigi matugina 2024 hariba chahi sida Aquarius hariba zodiac sign se oibiriba chilinaw sing se isa isa gi main career path tagi kitang distracted oiba gumba natragana relationship leibiba organa isa isa gi main relationship tagi kitang distracted oiba natragana mayam punariba hojik normal oina leiba isagi sanga isagi group sidagi khara tongan tana chatpa gumba isada some sort of distraction gumba lakpa adugumba khara thingnaba yai aduna isagi thabak inkhang gumada fazna well focus tawba ngamdaba adagi afaba mayam ama leiragasu isana effort thadaba watlhobadagi grab tawba ngamhodaba isana hotpa calculation se isagi reality ga equally manana chatlaktaba gumba isagi decision da asoi bagumba khara lakpa adugumba khara thingnaba yai aduna afaba phainam leiragasu isana matang matam chana honadragadi grab tawba ngamhodaba su yai ko aduna afaba singse matang matam chana like khomjin honaba honabiyoba mathangna 2 of swords hariba card che thole a so sigi 2 of swords hariba card chigi matungina Aquarius in 2024 sida time management da kitang awaba leigani maybe isa se hojik leiba career field sidagi anoba career field ama start tawbagi bu oiro natragana relationship kumada two timing tawbagi bu oiro natragana family bu sanagadra thabak bu sanagadra adumaina jaga khara da matam se sindoknaba ngamdaba like thaba amada priority short out tawthokpa ngamdaba amasu yanaba chen tawbada time management gumada kitang waba amadi kitang progress ta ayat apan lehenba yabagi chances su leiba aduna yarigai tawdaba yadabai thawda hana priority pibiyu aduga thabak khudingmak yarigai shindoga planning tawar chatnaba hotnabiyo ko Energy card ki oina King of the Unicorns, you are blessed with majesty, vision, and power. So, 2024 sa isa gidamagta afaba mayam ama dilay isa na khanjaba vision singse plan tawriba singse thabak oina pangthokpa yabagi and then good opportunities mayam amasu lakpa yai ba aduna isa na matam len na manghan bigano phasana sort out tawthokpiraga arembada matam manghan me mahutta isa gi growth of the hena focus tawbiyo ko aduga 2024 sida nga sa hejabado aina isana hanna naknaramba maram khradagi lapnakiba maruk mapang natragana miyo ema isagi life ta halakpagi mo matawda leibada isana adudo moise halakpiyo kaina wish tawbagumba adumaina wish to fulfill tawbadagi wish tuna afaba oiramdabagumba aduga fulfill de tawthokraga like halaibaduna isada mangjabagumba adugumba khardum thingnaba yaiduna be careful what you wish for in 2024 ko maramdi isagi wishes khardum fulfill tawba yaibako aduga nakana maramda isagi leijariba goodly keep up tawjariba relationship natragana friendship kumada sudum problem guma khara lakpa yai isana decision soiba na maram oiraga ko aduna yarige isana relationship kumba settle oiraba natragana settle oinaba hotnariba singdadi yarige relationship kumada soktanaba friendship kumada soktanaba hotnabiyo aduga isagi hanadagi haidi kaina khiba nataba hojik hanadagi loinaraga leiba maru mapang natragana relationship ta khara hena close ina leinaba hotnabiyo ko atopa jaga da isagi wakhal se divert tawbiganoba energy card ki oina chahi se afaba mayam ama leitargasu isana tasengna wish tawribagumba singse thabak oina pangthora kanda isada favorable oidaba isada mangjabagumba khara adum lakpa yai aduna ngasai su haijakibado be careful what you wish for aduga pass haibasidi pass ne pass na isada halaaga isagi damakta ngahaki oina mitta harau hanba nungai hanba ulamagasu kasyam hekta isagi damakta afaba purakadaba leite aduna let go of your past and move forward for your future ko aduna past ke related oiba singse isaga samnadaba na phare and then no so sida su haijari se ko past say no haibiyo habneba past haibase past ne past le tragadi present le be abana te but still past haibase haukrabane semdokpa yaroi dabane ba aduna past ta soikiba oiro nungai gi dabo oiro loinamak past ta thambiramaga future gi damakta oina work tawbiyo past ke oina di no is the answer for you ko in 2024 past ka related oiba jaga amda da isagi afaba lakadabu leite aduna future da afaba oina ba past to di like tung da thambiramo hanna yengbirano haibane ko So this is it for Aquarius. Aquarius, kaya na sila loiseries, dagi, low ba advice yung lotion biraga, matang reading ang mga miners ko.
Hey guys, so ngasi ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ zodiac reading ꯁꯦ Gemini ꯍꯥꯏꯔꯤꯕ zodiac sign ꯁꯤꯒꯤ ꯑꯣꯏꯕ reading ꯇꯧꯗꯣꯏꯅꯦ ꯍꯥꯏꯗꯤ 2024 ꯁꯤꯗ Gemini ꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ reading ꯁꯦ ꯇꯧꯗꯣꯏꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ Gemini ꯁꯤꯡꯒꯤ ꯑꯣꯏꯕ card ꯁꯦ ꯍꯥꯟꯅ pick ꯇꯧꯔꯁꯦ Gemini ꯒꯤꯀꯣ so main card ꯂꯩꯔꯦ ꯑꯩꯈꯣꯏ energy card ꯌꯦꯡꯉꯁꯦ Gemini ꯒꯤꯗꯃꯛꯇ unicorn card unicorn ꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯄꯤꯒꯦ ꯑꯗꯨꯒ affirmation ꯀꯣ Gemini ꯁꯤꯡꯒꯤ affirmation for 2024 ꯌꯦꯡꯉꯁꯤ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ Gemini ꯁꯤꯡꯒꯤ ꯑꯣꯏꯅꯀꯣ The World, The Hermit, The Hangman, Six of Pentacles, Queen of Swords, Knight of Swords, the Unicorns, Wishes, Magic, and then choose a new direction, not the right time. Okay, so sumaina pire Gemini singi oina ko. Ado Gemini sing say 2024 se overall oina dum positivity na hina surround tawe adum lucky oi haina khanba yai ko adagi dum luck laiba chahi ama oigadori 2024 sida Gemini ichilinaw sing se isa isa na khanjaba ningjaba khara dum thungba yaba isagi haidi khanjariba ningjariba sing sida isagi wishes khara fulfill tawbadagi ko like isagi world se completed oibagi type ta feel tawpa matang matam amazing feel tawjarakpa isani isa wonderful feel tawrakpa lucky oi haina khanjarakpa aduguma matang matam adum yarakani luck is there hoi afaba khara phangnana hotnabada struggle khari tawarni adagi like wakal phajana khantaraga thabak tawba darkar oigani ko but still good luck is there for you aduga adum ningjaba khara thunggadawba layeba ko nakana maramda 2024 haiba chahi sida Gemini sing se afaba me ama lakadawba layraga su isana isagi time priority short out tawba darkar layeba haidi isagi matam se karamba jagada pibana hena fai kaina haiba se isai thana wakal khanjaraga sort out tawba darkar lay isagi beneficial kemda oroidaba jagada isana puk pharibani pukchel chawribani do haiduna matam manghalaga laiba time effort money invest tawbase kanadaba oina thokani 2024 sidadi yarigai selfish oibiyo aduga isada kanaroidaba jagada paisa time invest tawba khotpase yarigai tawbigano na hayabako isada kanagadawba jaga khatang yengbiyo ba arembada sacrifice tawbigano bako mathangda the hermit hariba card che tholeba so 2024 hariba chahi se Gemini singe oina yamna chawkhatpa afaba mayam ama pi tawbadabu fainamna luck lai taraga so afaba lai taraga so isana hotna dragadi kemta yaroi natra aduna afaba singse grab tawba ngamdana bagidamte isaje isagi social circle dagi kitang step out tawba social media gumba dagi kitang step back tawba aduga kitang low key oina tongana lairaga isagi thadabam thokpa effort thadabagumba se khara mathau tai mi dum tinadana loinadana tinagano haibanate but still mi dum loinadana tinadana adagi ngata manghandana socially active oidana khotana laiba kanda isagi afaba mayam ama grab tawba ngamhodaba matang matam su dum yarakani bako Six of Pentacles so 2024 haiba chahi sidi Gemini sing se isa isana tawba thabak se dum mai pakpa daw yaba isana bo hek effort thadaragadi equal return soidana phangani bako aduna ꯊꯕꯛ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯛꯄꯁꯤꯡ ꯂꯩꯔꯒꯁꯨ ꯌꯥꯔꯤꯈꯩ 2024 ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯍꯧꯅꯕ ꯍꯣꯠꯅꯕꯤꯔꯣ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯃꯛꯇ ꯑꯣꯏꯔꯒꯁꯨ ꯏꯁꯥꯅ ꯐꯖꯅ ꯑꯦꯐꯔꯠ ꯊꯥꯗꯔꯒꯗꯤ ꯒꯨꯗ ꯁꯥꯏꯠꯇ ꯑꯗꯨꯝ ꯋꯔꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯀꯦꯔꯤꯌꯔ ꯃꯛꯇ ꯑꯣꯏꯔꯒꯁꯨ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯂꯦꯝꯅ ꯃꯥꯡꯉꯣꯏ ꯂꯛꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯑꯐꯕꯁꯤꯡꯁꯦ ꯇꯥꯟꯁꯤꯜꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯔꯣꯕ ꯃꯊꯪꯗ ꯀ꯭ꯋꯤꯟ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯣ ꯁꯤꯒꯤ ꯀ꯭ꯋꯤꯟ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ 2024 hariba chahi sida Gemini singse isagi intellectual knowledge isagi haija singjaba wangang sangang mayam ama sizinaduna mi khonba ithak thongbana chanba adagi adum isagi ba achievement khara phangba adugumba adum phangdori bako aduna isagi leijaba intellectual knowledge skills talents mayam lemna manghan migano like keep it up for the good use aduga yarigai thaba ingkha ama taw matamna wakhal phajna khantharaga tawbiyo aduga
isada kanagadaba isagi phagadaba isagi chawkhatkadaba yenga thabak pangthokpiyo haiba advice card dai phangeba ko mathangda Knight of Swords haiba card chi thole sigi Knight of Swords haiba card chi matungina 2024 haiba chahi sida Gemini haiba zodiac sign se oibiriba chali now singse kitang impatient oiba rush tawbagumba adagi planning tawdabida ngahak kini pawakhalna apuna bana puraga decision lawbagumba sigumba singse khara tawrpi yai sumaina tawbana maram oiraga isagi afaba phena ama leragasu adagi khutta poplana taradaba afaba singsu isana manghanjabagumba wasted ohenba fatana chakiba sigumba mayam ama thengnarakpi yaibako aduna 2024 haiba chahi se hena afaba smooth oiba chahi ama oina chalhange hai taragadi wakhal phasna khalaga decision lawbiyu thabak khudimak planning amagi makhada tawbiyu hatu decision ama taloshin bigano amadi rest tawbigano impatient oibigano bako unicorn na magic ko so there is magic around you and to so expect excitement and joy haiba ko so 2024 haiba chahi sida Gemini every chili now sing se mamangi chahi sing dagi khara hena magic har ga ta magical oiba tholakani haban te ko but still mamangi chahi sing dagi khara hena afaba khara hena nungai ga da ba oisana expect da ba khara adum lakado ba lai ba aduna open arms the readily welcome tawna ba lai biyo afaba oigani haina positively manifest tawbiyo aduga afaba su oirakpo oisino ko aduga wishes so be careful what you wish for as one wish will be granted hai so 2024 haiba chahi sida Gemini haiba chili now singi wishes khara dum granted oirani ba ko ningba loimak natraga su khara dum ningba thungani ba aduna isana wish taw matamda haina singna wish tawbiyo aduga jaga ayambada laksu leibanina isana phajna hotna biragadi afaba mahine ama chahoba su yaeba ko adubu kanadaba jaga da ina sa haijabado kanadaba jaga da wish tawba kanadaba jaga da effort thadaba sigumbadi tawbigano ba choose a new direction ko so 2024 hariba chahi sida isa gi oiba mapa chumba career ama yang hoba yare relationship settle tawdaba raga su settle tawnaba hotna hoba yare aduduga toxicity gumbadagi step out tawraga afaba singda laknaba hotnaba adumaina direction anoba choose to hobada matang matam chayeba ko aduga not the right time sina ngasa ina haijabado isagi oiba matang matam chadaba jagada effort thadaba time effort and money invest tawba se wasted ena chatkani aduna matang matam chadragadi pukchel chawbiganu thongna phabiganu haiba advice se card tai phangeba so Gemini gi oiba reading se sida loire sidagi lawba yaba advice lotion biraga mathangi reading amu ngai minerse ko so mathangda akhoi Virgo hariba zodiac sign sigi kari pige 2024 da Virgo singi oina kai leike habado yengminerse Virgo singi 2024 gi main card sana pick tawrse Page of Cups Ten of Swords Nice. Three of Swords Virgo sing sidi kitang thamoy kaidori ko 2024 se hoi jaga ayambada afaba oisnaba manifest adum tawbiyo but jaga kharadadi thamoy kharadi kaigadawri Four of Swords Page of Wands career gumbagi oinadi dum afaba laye Ten of Cups dagi hojik energy card pick tawrse Virgo singi damakta unicorn singna soul purpose kai pige habadu yengnaba ko sorry the silence Pegasus then energy card like affirmation mini cards na Virgo singi damakta kai pirige haba matamda you're going in the right direction no yes so 2024 say it will be a mixture of good and bad things good things will also happen in your life bad things will also happen in your life so Virgo sing say quite first the isa say emotionally liberation phangba emotionally
adum freedom gumba khara phanggadawri sigi maram so ai dum haijarake ahamada Virgo singse isagi yamna nakna marup mapang natragana yamna thajaba miyoi singdagi kitang chection biyo hoi moina hekta phattaba tawrakani natragana isagi mang taknaba tawrakani haba mang natragasu 2024 sida isase betrayal ko isagi trust mangba isagi maningda isagi yam naknaba mina thanga thilakpa aduga isagi thamoibu machet tana thugaiba ko siguma incident khara dum thokpa yai aduna 2024 hariba chahi say this will be a year of heartbreak rejection and pain ko so relationship lai biba kangu singi oina su relationship to problem kamta lai tabo arga su yari gai chection biyo isagi aswaibana maram oiraga isagi thamoi kai biyai natragana isagi partner da overly trust to bodagi isagi trust chugai boy biyai adugo makhar stop biyai dana relationship ta khar extra care to biyo aduga maruk mapang oiro relatives oiro naknaba mioi oiro kwa yari gai mingonda hekta yamne expectation thamba amadi isagi wari guma mingonda yam hekta share to thokpa gumba yam hekta open oi thokpa gumba sigumba si yari gai to bigano kitang low key oina leibiyo natragadi mina isadagi kanaba khudong chaba lauraga isagi maningda thangna thilakpiyai isabu betray taropiyai sigumba khara thingnarakpa yabanina relations singda maybe friendship relatives ka lainaba family ka lainaba relationship laiba kwa any jaga da kitang chakshina chatpiyo ba ko isagi thamoi se kitang kaiba yabagi vision khara layeba nakana maram dadi career ge nadi yamna growth laye adum career da isa se phasna focus taw taragadi hena chawkhatpa afaba mayama phangbiyai isana hotna jaba jaga da isagi dum equal return phangani isana tasengna aisima tawdaba yade haina mamai chomna hotna ragadi focus taragadi isagi damakta dum career gumba ge nadi good lucks laye aduga isana tawjaruba singe dum afaba good karma lakadawba mayama man laiko aduga four of swords hariba card china isa se past asu dum heartbreak gumba rejection gumba pain gumba betrayal gumba se go through tawragadi la abane ba hadi thengnaragadi la abane ba aduna anauba heartbreak ama go through tawgani habiste isada nungai tabadi power su yamna hekta akibadi phawde ba ko but still 2024 hariba chahishina isagi jaga khara da isagi nungai taba isabu hurt tawba khara pi taraga su isase hena strong oihanba hena afaba lambi da chakshun ngamhanba natragana isagi damakta khara hena hotna ba ngamhangadabagi strength khara pirak kadawri ba ko so 2024 is going to make you a lot stronger aduduna whatever happens everything may happen for the best ko haidi relationship or friendship or thokta ba oishono phatta ba singse but still tholak pataraga su adugi nungai taba phatta ba negative incidents igna isaje hena strong ahan gadawri ba isabu hena khangba kanhan gadawri isade hena self focus to han gadawri ba ko aduna sumaina negative incident khara thoga su isada kana badi oi hogadawri ba ado thokta ba soi chano thokta na ba isana su precaution lobiyo aduga kaigumba thokta raga su isabu hena strong ahan gadawri ba ko adumaina strong rakpadagi isaje emotion je control tawba hairakani matam khara waraga su control tawba hairakani isagi emotion je mingon da yam hekta uthok taba isaje khara kai haini nakana maram da isagi emotion gumase divert to thokpa ngamakpa plus self growth self love self focus from the khare hena mai onchilakpa adugumba khara dum thengnarakani aduna isagi personal life tadi yamna chawkhatpa afaba good lucks na ma dum pi ba ko mathangna 10 of cups hariba card che thole a sigi 10 of cups hariba card chi matungina 2024 hariba chahi sida Virgo hariba zodiac sign se oibiriba chininaw singse isagi ningjaba pamjaba khara makhai su dum thungani duga isana tawruba thaba ingkang dadi isagi imung manung amadi hoi close one sing dagi dum support phanggadawba lei jaga khara da ko aduna mi khara na isagi damakta negative ohel aga su mi khara na isagi damakta kaiba tor aga su mi khara na di isagi damakta dum supporting like good supporters on leigadawri ba ko supporting role se phasna logadawri ba aduna isagi ningjaba pamjaba khara makhai su dum thungani ba aduna good and bad events phasna dum mix torga chaminagani ba ko 2024 se mathangda akoi soul purpose ko so 2024 da isagi oiba taseng isagi like personal jaga da work to biyo isagi soul satisfied oina ba isa mi pelhan na ba na taba isa penja na ba oina mong oiba mong da oina thabak inkhang tawbiyo ko thabak ama pangthokpa matamda ko and then the silence ko so sige matang sida kai haijaning aina kai haijaning ge haba matamda 2024 haiba chahi sida Virgo ibe chini now singse negative events me ama thengnarak pa yai ko dagi mingon na laman khumningba sawningba me ama thengnarak pa yai adu bi sana adu me anda loina mak tok thok piraga tuminna leibiraga isagi matam ngai biyo ba your time will come ko
aduga open your heart to love and joy. So 2024 si isagi namang negative events may ama laitarga so afaba oirakini harau tayamba oirakini haina adum thajaba thambiyo, good things will happen to you hayaba ko. Aduga like isadagi mina advantage lang na buhok na rakpa na traga na mina kaino negative influence ama pirakpa matamda yarigay no haiba tambiyo isagi khaktang kananaba isagi khaktang beneficial oigadaba sapagadaba ngakta yengaga thabak pangthokpiyo bako. Aduga like say yes to everything that is going to be beneficial to you. Haidi sada kanagadaba opportunity lakpa natraga na career go magi growth ki or any opportunity lakpa matamda yes I can do it have attitude sida hold on taraga lebiyo bako. Aduga you are going in the right direction. So 2024 say afaba phattaba haibado mix taraga laibak tamame, but still 2024 say isa se afaba mai kai da changshin ga dawi achuma mai kai da changshin ga dawi baduna isana isagi damakta phanaba hotnar pa matamna ninghan ba laitana hotna view have advice se kartai phange bako. So Virgo singa iba reading sa sida loizare is dagi law we have advice ng Virgo at hangi reading among winners.